Rahul Gandhi na ngasi ayu akhanaba flight amada Silchar gi airport ta thunglakibane. Silchar gi airport ta hek thunglabaga CLP leader Okram Ibobi, MPCC gi president MLA K Megasandra, CWC gi member Gai Khangam amadi MPCC gi working president KS Debrata amadi Assam Congress ki luchingba kayana taramna oki. Mafam adudagi mahak Juribam da chatuna Juribam Higher Secondary School da hangba relief camp ki inmate singa unaki. Jiribam Higher Secondary School da hangba relief camp ki inmate sing unaram laba matung Imphal gi damak Silchar airport da amuk lakpagi lambida Kasar district ki manung chanelaiba Pulartol gi Markhoilen da hangba relief camp ta amuk janglam duna inmate singa unaram ki Assam gi Silchar airport gi akhanaba flight amada amuk laklaba matung ngasi nungtil pung amaga minute kuntrarom tarapa duaida Imphal gi Beauty Candidate International airport ta thunglaki Mafam aduda Lok Sabha gi MP Dr. Angomcha Bimol Akoizam Sugnu SC gi MLA K Ranjit Kundrapam SC gi MLA TS Lokeswar Khangabok SC gi MLA Okram Surja Kumar amadi Hanagi MP Dr. T Mainyana Chingba MPCC gi Makok Thongba Luchingba Kayana airport manungda taramna oki Manipur Pradesh Congress Committee gi Sebadal amadi NSUI na chingba tongan ba unit ki thomi singnasu airport ki campus manungda banner na chingba paiduna harau tyamna oki Security ki akan section thorang marakta Rahul Gandhi na airport manungdagi hek thorapaga miyamna Rahul Gandhi Jindabad Long Live Manipur We Want Peace amade Imalibag Manipur na yaifare haibana chingba kholau kya lauki Rahul Gandhi na airport gi thorakpaga Churachandpur tamna mahaki convoy singa loina na chatki Churachandpur yorakpada mafam adugi miyamna lambi gi nagyata leptuna mahaku taramna okpaga loina na miyamga unaduna wari sanaki mafam aduda ITLF ki chairman Pagin Haukibna Rahul Gandhi da memorandum amasu pishinki memorandum adugi copy amasu Lok Sabha gi member Alfred K Arthur da piki Churachandpur dagi Imphal tamna halakbagi lambi da laiba Phubalagi relief camp amada amuk changduna mafam aduda lairiba inmate singna thengnariba khudongchadaba singi matangda wari sanaki mafam adudasu miyamna mahakpu taramna okpaga loinana pendaba wafam kaya phongdoraki khongchada duda saru yakiba Lok Sabha gi member Dr. Angomcha Bimol Akoizamna Prime Minister amasung Union Home Minister gi luching makada thabak paikhatli haibadugi phalne ngasi relief camp da myoicha kayana kablibasi haina phongdoki Gasigi Kongchada Duda Paumi Singh Relief Camp Manungda Changhan Khidaba Dugi Matangda Paumi Singh na hangba uhang amagi paukum piraduna magna makata na hai Rahul Gandhi gi Kongchada Sida tongan ba threat khara lakpadagi security gi reason da Paumi Singh changba thingkibani haina magna phongdoki Amit Shah ji, Modi ji की लुचिंग मखादा कोई तौरी जे तो होनी में हम कपी में हम सिनेबल मोदी जी की मखादा इन लाउरी में हम तो ते तो इधर ने कई नो दे ना का मियाम की थबक तौरे बमी से मधुद लेंगा त कारण ताबु कामु नुसी बोंग दे Nakalamaromda MPCC ki President K Megasandra na hai Rahul Gandhi ga relief camp ta lairiba singa wari sanabagi khudong jaba phanglabanina positive chance amadi soidana laklagani haibagi thajaba lei relief camp ta lairiba singna suicide toba se kwakta gi prefabricated home da thokiba thodok aduna ahan banate mamang thakda su relief camp ta masa matom ta sijarambagi thodok thokiba laikre Maram aduna hiramasi gi matang da mari lainaba singna yengshinbagi tangai fadaba lai Rahul Gandhi gi khongchara sigi mangoina na Juribam gi lengang pokpida kuki kulai paiba signa landaragli ba asina Prime Minister Narendra Modi na Rajya Sabha da Manipur da irang nem thare haikiba adu aran bani haibasi mayek sengna takle haina su mahakna makha taki It is totally negate with the Honorable Prime Minister's speech given in the Parliament. So Honorable Prime Minister has given the statement in the Parliament that the Manipuri is returning to normalcy. But you see, prior to the visit of this Rahul Gandhi, today itself, this crossfiring temples had happened in the early morning today in the Lengang Topi area, where the place is about 10 kilometers from the Jiribam headquarters. So it is not a normalcy that has stated in the Parliament by the Honorable Prime Ministers. So the violence is still continue.
Tungda Manipurgi Governor Anusya Uikega unaduna wari sanaraba matung Congress Bhavanda media briefing ama pangthok lamlaga Imphalgi Beauty Candrasit International Airport agi Lucknow gi damak Imphal thadoki.